IBM Sami Sigi GAC semkhre demand pidragad Imphal Dimapur lambi thingbi khongjang changsingadari Nan Rims Hospital da khongtek pagi operation tawna pagi hidak thabada lekatnaba ngamdana laikhitrabi awang sakmai laipat laikai digi laisram ningol hijam ongbi IBM Sagi Misi siga mari lenana ngarang awang sakmai bamol mandop laipat laikai da miyam gweba mipam pangthoktuna GAC ma semkhibaga loinana tuan warep kya slokre GAC asina lawkripa warep singasi hayeng numit yungba pung taranithoi phawbagi manungda Rims ki director na thabuto onthokani haibagi thajaba pidragadi hayeng nungthil pung amadigi Imphal Dimapur lambi thingbi khongjang changsilaganaina GAC ki convener ahong sangbam Ashok Kumar na lakthokre ngasi awang semai bamon mandop laipat laikai da pangthokpa pawmising unabada GAC ki convener ahong sangbam Ashok Kumar hai tha sigi tarang homliter Rims da IBM sa makhong tekpagi layeng sa tharakibani aduga ngarang operation tawnabagi da makhidak thabadagi hidak mahak laikatnaba ngamdana laikhitabani asiguma thawdo asi yamna laktibani maki Misi asiga mari leinana ngasi awang sakmai bamon mandop laipat laikai da miyam ge bamipam ama pangthoktuna GAC ama siamit loinana tuan warep khrasu lawri haribu warep singasi hayeng numit yungba pung taranithoi phawbagi manungda Rims ki director na thabakto onthokani haibagi thajaba pirakpa GAC asina ngaigani kariguma haribu pungpham asi phawbada Rims ki director gi maikaidagi thajaba piraktaba taragadi nungthil pung amadagi Imphal Dimapur lambi thingbigi khongjang changsilagani amadi hauju Rims ki mokta lariba IBM Sagi asiba sangsu lawroi GAC na ngasi miyamga loinana lawkiba warep sing aduri laikhidrabi IBM Sagi lehauriba masanupi ani gi mingda rupa lakh yankai fixed deposit tawgadabane amadi makhoibu free da larik laisu tamangadabane thawdu osida senariba doctor gi mathakta ain goiba thabak pahetgadabane maki post mortem tawda retired just ama yahalaga post mortem adu video coverage tawhangadabane habising sini hairiba wafam singa si yawba memorandum amasu Rims ki director pisingani loinana hayeng numit yungba pung taranithoi phawbagi manungda GAC gi maikaidagi thamliba demand sing asi mahakna thabakto onthokani haibagi thajaba pirakpa ngaigani hari panwa yabadi Misi asiga mari lainana Lamphel police station da laikhidrabi asigi imung manungna complaint ama tawkhre loinana laikhidrabi IBM Sagi asi baksang post mortem tawnabagi Rims ki mokta thamkhre nisu pauks ta phungthokli numit kunthra ni custody da leba minister sing thabaktagi lakthoknaba bir opposition copy sing segairaga langsingkhre Haksina lawbi yaba maral siduna pharaga numit kunthra ni custody da lairaba prime minister amadi minister sing phamdagi lakthoknabaga mari lainaba bill sing copy sing opposition gi member sing na segairaga langsinduna irang horakpadigi lok sabha da sarangnaba phibam thokre Union Home Minister Amit Shah na bill sing adu ngasi gi mifam table tawkhiba kanadana bill gi copy sing opposition gi member sing segaibaga loinana house ki well thomjinnarakduna slogan sing laudun lakhi bill sing adu hathu hekta puthorakpani haina opposition na thamlaki buwafam sing Union Home Minister na yaningdaba phungtokhibaga loinana opposition gi member sing yauna parliament ki house anima ki member sing na suggestion sing thamba yanaba parliament ki joint committee da bill sing adu tharagani haina Amit Shah na phungtokhi Union Home Minister na hai yamna haksina lawbi yaba maral sing siduna lairabasu constitution gi post sing paisinduna laiba habisi aikhoi gi oina yamna ikaingaini puthokliba bill sing adu gi mayokta laiba wafam sing thamladuna AIMIM gi Asaduddin OIC amasung Congress ki MP sing Manish Tiwari amasung KC Venugopal na constitution amasung federalism gi mayokta laibani haina phongdokhi yamna sarangna bamongna khongjang sangsinduna laiba ngasigi mifam adu nungthil pung ahum phawbagi aithokhi pung ahum da mifam amu hawbari Union Home Minister Amit Shah na bill sing adu member kunthra mathoina saba joint parliamentary committee da thamlagani amadi mathangi parliament ki mifam da report ama thamgani haina phongdokhi house adu sarangna ba phibam da adumak laibadagi nungthil pung manga phawba mifam adu amuk aithokhi ngasi table tokhiba wathok oinariba bill sing adu the government of union territory Amendment Bill 2025 the Constitution 125 suba Amendment Bill 2025 amasung the Jammu and Kashmir Reorganizations Amendment Bill 2025 ni bill sing aduna prime minister natragana state natragana union territory singi chief minister singda criminal goeba maral sing siduna pharaduna numit kunthra ni leptana detain tawrabadi ma ki phamdagi lakthokadabani haina phongthokli shiriba maral sing aduga mari lainana security force na phaduna numit kunthra ni detain tawrabadi amadi shiriba maral sing adu sahi ma phawbagi jail laibigi serak pi yaba oirabadi makna pairiba thapa adu kunthra mathoi ni subu numitagi paiba yaro haina su bill sing aduna phongthokli
ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯕꯗꯤ ꯍꯥꯟꯅꯒꯤ ꯗꯦꯜꯂꯤꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯔꯕꯤꯟ ꯀꯦꯖ꯭ꯔꯤꯋꯥꯜ ꯑꯃꯁꯨꯡ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯁꯦꯟꯊꯤꯜ ꯕꯤꯂꯥꯖꯤꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯥꯜꯁꯤꯡ ꯁꯤꯗꯨꯅ ꯐꯥꯔꯕꯁꯨ ꯃꯈꯣꯏꯒꯤ ꯐꯝꯁꯤꯡ ꯊꯥꯗꯣꯛꯈꯤꯗꯦ꯫ ꯕꯤꯜꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯍꯥꯏ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯃꯍꯥꯛꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩ ꯃꯅꯨꯡꯗ ꯃꯇꯝꯗꯨꯒꯤ ꯆꯠꯅꯕ ꯂꯣꯒꯤ ꯃꯇꯨꯡꯏꯟꯅ ꯑꯀꯟꯕ ꯃꯔꯥꯜ ꯁꯤꯗꯨꯅ ꯐꯥꯔꯒ ꯅꯨꯃꯤꯠ 30ꯅꯤ ꯆꯨꯞꯅ ꯗꯤꯇꯦꯟ ꯇꯧꯕ ꯇꯥꯔꯕꯗꯤ ꯑꯃꯗꯤ ꯁꯤꯔꯤꯕ ꯃꯔꯥꯜꯗꯨ ꯆꯍꯤ 5ꯗꯒꯤ ꯇꯥꯗꯅ ꯖꯦꯜꯗ ꯂꯩꯕꯒꯤ ꯆꯩꯔꯥꯛ ꯐꯪꯅꯤꯡꯉꯥꯏ ꯑꯣꯏꯔꯕꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯄꯥꯎꯇꯥꯛ ꯃꯈꯥꯗ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯄꯥꯏꯔꯤꯕ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝꯗꯨꯗꯒꯤ ꯂꯧꯊꯣꯛꯀꯅꯤ ꯑꯃꯗꯤ 38ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯤꯅꯤꯁꯇꯔ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯁꯤꯒꯨꯝꯕ ꯃꯤꯅꯤꯁꯇꯔ ꯑꯃꯕꯨ ꯂꯧꯊꯣꯛꯅꯕ ꯄꯤꯔꯛꯈꯤꯕ ꯄꯥꯎꯇꯥꯛ ꯑꯗꯨꯒꯤ ꯃꯈꯥꯒ ꯄ꯭ꯔꯁꯤꯗꯦꯟꯠꯅ 38ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯁꯥꯅ ꯄꯥꯏꯕ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯗ꯭ꯔꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯂꯤ꯫ ꯕꯤꯜꯁꯤꯡ ꯑꯗꯨ ꯍꯤꯡꯁꯥ ꯌꯩꯇꯝꯕꯅꯤ ꯍꯥꯏꯅ ꯑꯣꯄꯣꯖꯤꯁꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯕꯤꯖꯦꯄꯤꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯠ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤ꯫ ꯀꯪꯒ꯭ꯔꯦꯁꯀꯤ ꯁꯦꯅꯤꯌꯔ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯋꯥꯌꯦꯟꯗꯒꯤ MP ꯄ꯭ꯔꯤꯌꯥꯡꯀꯥ ꯒꯥꯟꯙꯤ ꯚꯥꯗ꯭ꯔꯥꯅ ꯕꯤꯜꯁꯤꯡ ꯑꯁꯤ ꯄꯨꯔꯥ ꯑꯣꯏꯅ ꯍꯤꯡꯁꯥ ꯌꯩꯇꯝꯕꯒꯤ ꯃꯑꯣꯡꯅꯤ ꯑꯃꯗꯤ ꯆꯠꯅꯔꯤꯕ ꯀꯥꯡꯂꯣꯟꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯄꯨꯔꯥ ꯍꯦꯛꯇ ꯂꯩꯔꯤ꯫ ꯃꯁꯤꯕꯨ ꯀꯔꯞꯁꯟꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯂꯧꯈꯠꯅꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯤꯌꯥꯝꯗ ꯃꯥꯏꯈꯨꯝ ꯑꯃ ꯎꯞꯁꯤꯜꯂꯒ ꯊꯝꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯍꯌꯦꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯗ ꯀꯦꯁ ꯑꯃ ꯍꯦꯛꯇ ꯅꯈꯣꯏꯅ ꯂꯧꯈꯠꯄ ꯌꯥꯏ꯫ ꯃꯍꯥꯛꯄꯨ ꯐꯥꯔꯒ ꯀꯟꯚꯤꯛꯁꯟ ꯄꯤꯗꯨꯅ ꯅꯨꯃꯤꯠ 30ꯅꯤ ꯀꯁꯇꯗꯤ ꯊꯝꯖꯤꯟꯕ ꯌꯥꯏ ꯑꯃꯗꯤ ꯃꯍꯥꯛ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯌꯥꯔꯔꯣꯏ꯫ ꯃꯁꯤꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯁꯨꯡ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯅꯤ ꯑꯃꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯍꯥꯏꯗ꯭ꯔꯕꯥꯗꯀꯤ MP ꯁꯨ ꯑꯣꯏꯔꯤꯕ AIMIMꯒꯤ ꯂꯨꯆꯤꯡꯕ ꯑꯁꯥꯗꯨꯗꯤꯟ OWAISꯤꯅ BJP ꯒꯣꯚꯔꯟꯃꯦꯟꯠꯅ ꯄꯥꯝꯂꯤꯕꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯠ ꯑꯣꯟꯊꯣꯛꯄꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯕꯤꯜ ꯑꯁꯤꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯥꯌꯣꯛꯇ ꯂꯩ꯫ ꯀꯅꯥꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯕꯨ ꯐꯥꯒꯅꯤ? ꯄꯨꯟꯅ ꯌꯦꯡꯕꯗ BJP ꯒꯣꯚꯔꯟꯃꯦꯟꯠꯅ ꯕꯤꯜꯁꯤꯡ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯠ ꯑꯣꯟꯊꯣꯛꯄ ꯄꯥꯝꯂꯤ꯫ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯅꯤ꯫ ꯃꯈꯣꯏꯅ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯄꯥꯏꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ BJPꯅ ꯀꯥꯎꯊꯣꯛꯂꯤ꯫ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁꯀꯤ MP ꯑꯚꯤꯁꯦꯛ ꯕꯦꯅꯔꯖꯤꯅ ꯒꯣꯚꯔꯟꯃꯦꯟꯠꯄꯨ ꯑꯦꯀꯥꯎꯟꯇꯦꯕꯤꯂꯤꯇꯤ ꯂꯩꯇꯅ ꯁꯛꯇꯤ ꯂꯟ-ꯊꯨꯝꯁꯤꯡ ꯑꯃꯁꯨꯡ ꯁꯨꯛꯂꯤ ꯄꯨꯝꯅꯃꯛ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯄꯥꯝꯗꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯁꯛꯇꯤ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯧꯈꯠꯂꯛꯂꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯑꯃꯗꯤ ꯍꯤꯡꯁꯥ ꯌꯩꯇꯝꯕꯒꯤ ꯊꯧꯑꯣꯡ ꯑꯣꯏꯕ ꯕꯤꯜꯁꯤꯡ ꯑꯁꯤ ꯄꯨꯊꯣꯔꯛꯄꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ BJPꯒꯤ MPꯁꯤꯡꯒꯤ ꯃꯔꯛꯇ ꯕꯤꯜ ꯑꯁꯤꯕꯨ ꯁꯧꯒꯠꯇꯨꯅ MP ꯃꯅꯟ ꯀꯨꯃꯥꯔ ꯃꯤꯁ꯭ꯔꯅ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯦꯝꯕꯔꯁꯤꯡꯕꯨ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯒꯤ ꯅꯥꯊꯩꯅꯕ ꯍꯣꯠꯅꯩ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤ꯫ ꯅꯨꯃꯤꯠ 30ꯅꯤꯗꯒꯤ ꯇꯥꯗꯅ ꯀꯁꯇꯗꯤꯗ ꯂꯩꯔꯕ ꯑꯃꯕꯨ ꯃꯤꯅꯤꯁꯇꯔꯒꯤ ꯊꯕꯛ ꯄꯥꯏꯗꯨꯅ ꯂꯩꯍꯟꯗꯅꯕ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯔꯨꯑꯣꯏꯕ ꯕꯤꯜꯁꯤꯡ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄꯨꯊꯣꯛꯄꯅꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯂꯩꯇ꯭ꯔꯕꯁꯨ ꯑꯣꯄꯣꯖꯤꯁꯟꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯊꯕꯛꯇ ꯌꯦꯡꯁꯤꯟꯅꯅꯕ ꯍꯣꯠꯅꯩ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ ꯃꯤꯖꯣꯔꯥꯝꯗꯁꯨ ꯃꯅꯤꯄꯨꯔꯗꯁꯨ ꯌꯥꯝꯂꯕ ꯗ꯭ꯔꯒꯁꯤꯡ ꯐꯒꯠꯈ꯭ꯔꯤ꯫ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯃꯅꯤꯄꯨꯔꯗ ꯂꯨꯄꯥ ꯀ꯭ꯔꯣꯔꯒꯤ ꯑꯣꯏꯒꯗꯕ ꯗ꯭ꯔꯒꯁꯤꯡ ꯅꯨꯄꯤ 2 ꯌꯥꯎꯅ ꯃꯤꯑꯣꯏ 4ꯗꯒꯤ ꯄꯨꯂꯤꯁꯅ ꯐꯒꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯖꯣꯔꯥꯝꯗꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 18 ꯑꯣꯏꯒꯗꯕ ꯗ꯭ꯔꯒꯁꯤꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯄꯥꯎꯒꯤ ꯂꯤꯈꯨꯟꯁꯤꯡꯅ ꯍꯥꯏ ꯉꯔꯥꯡ ꯑꯍꯤꯡ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯤꯌꯥꯡꯂꯝ ꯄꯨꯂꯤꯁꯅ ꯀꯣꯟꯕ ꯋꯥꯕꯒꯥꯏ ꯂꯝꯈꯥꯏꯗꯒꯤ ꯍꯦꯔꯣꯏꯟꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯗ꯭ꯔꯒ ꯀꯤꯂꯣꯒ꯭ꯔꯥꯝ 1.115 ꯀꯣꯟꯅꯅ ꯅꯨꯄꯤ 2 ꯌꯥꯎꯅ ꯃꯤꯑꯣꯏ 4 ꯐꯒꯠꯈꯤ꯫ ꯑꯍꯤꯡꯗ ꯕꯣꯂꯦꯔꯣ ꯑꯃ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯥꯛꯄꯗꯒꯤ ꯋꯥꯕꯒꯥꯏ ꯂꯝꯈꯥꯏꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯕ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯈꯥꯝꯂꯒ ꯆꯦꯛ ꯇꯧꯈꯤ꯫ ꯆꯦꯛ ꯇꯧꯕꯗꯨꯗ ꯁꯥꯄꯣꯟ ꯀꯦꯞ 32 ꯌꯧꯔꯝꯕꯒ ꯂꯣꯏꯅꯅ ꯃꯗꯨꯗ ꯍꯦꯔꯣꯏꯟꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯗ꯭ꯔꯒ ꯀꯤꯂꯣꯒ꯭ꯔꯥꯝ 1.115 ꯌꯧꯔꯝꯕ ꯊꯦꯡꯅꯕꯅꯤ꯫ ꯁꯥꯄꯣꯟ ꯀꯦꯞꯁꯤꯡ ꯑꯗꯨ ꯒꯥꯔꯤ ꯑꯗꯨꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯣꯠꯁꯤꯜꯂꯒ ꯄꯨꯔꯝꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯗꯨꯅ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯕ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯗ꯭ꯔꯒꯁꯤꯡ ꯑꯃꯗꯤ ꯕꯣꯂꯦꯔꯣ ꯑꯗꯨ ꯍꯤꯌꯥꯡꯂꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯄꯨꯂꯤꯁꯅ ꯗ꯭ꯔꯒ ꯄꯨꯔꯝꯕꯒꯤ ꯐꯒꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯇꯃꯦꯡꯂꯣꯡꯒꯤ ꯇꯥꯕꯝ ꯈꯨꯟꯗꯒꯤ ꯊꯨꯏꯃꯥꯏ ꯀꯥꯏꯁꯤ ꯆꯍꯤ 50 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯀꯤꯟꯍꯣꯠꯕꯧ ꯈꯨꯟ ꯑꯗꯨꯃꯛꯇꯗꯒꯤ ꯗꯦꯟꯊꯨꯏꯕꯧ ꯆꯥꯋꯥꯡ ꯆꯍꯤ 23 ꯑꯄꯣꯛꯄ ꯃꯥꯏꯁꯤ ꯆꯥꯋꯥꯡ ꯀꯥꯡꯄꯣꯛꯄꯤꯒꯤ ꯃꯀꯨꯏ ꯈꯨꯟꯗꯒꯤ ꯅꯝꯊꯣꯟ ꯂꯤꯌꯨ ꯗꯤꯔꯤꯅꯥꯃꯥꯏ ꯆꯍꯤ 94 ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯔꯥꯡꯂꯨꯕꯧ ꯑꯃꯁꯨꯡ ꯇꯃꯦꯡꯂꯣꯡꯒꯤ ꯀꯋꯥꯂꯣꯡꯗꯒꯤ ꯂꯨꯡꯍꯤꯕꯨꯏ ꯆꯍꯤ 93 ꯃꯄꯨꯔꯣꯏꯕ ꯊꯣꯏꯗꯝꯂꯨꯡꯕꯧꯅꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯍꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯇꯥꯏꯅꯕꯗ ꯂꯩꯕ ꯃꯐꯝ ꯑꯃꯗꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 18 ꯑꯣꯏꯒꯗꯕ ꯃꯦꯊꯥꯝꯐꯦꯇꯥꯃꯥꯏꯟ ꯇꯦꯕ꯭ꯂꯦꯠ 63,900 ꯀꯤꯂꯣꯒ꯭ꯔꯥꯝ 6.86 ꯐꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯂꯕ ꯅꯤꯁꯥ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯃꯤꯖꯣꯔꯥꯝ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯟꯊꯣꯛ ꯂꯟꯁꯤꯟ ꯇꯧꯅꯔꯤꯕ
Zokhau Thargi crossing point amadagi phukat pagam khibani yamna thajba yaba paw ama phangmadagi satakibu operation amada drugs singa tu phukat pagam khibani haina Assam Rifles na phongdorakli drugs singa du ko kona na mifami phun tawbudi lekhiti phagalaba drugs singa du Aizol da leba Narcotics Control Bureau NCB da kusina khayari Any Kuki trap ki makhad SD certificate pigano Any Kuki trap ki mingda schedule trap ki certificate pigano haina thadau inpi Manipur na lengak ta taksilakli thadau inpi Manipur ki Joint General Secretary Mangau thadau na thadorak pasiola mana masakhang daba mitop kian Any Kuki trap AKT gi mingda SD oiduna leba asige national security da sauna singnarakli Any Kuki trap ase hauji kaktat khinabigi process da leibani haiba wapam thamnaduna ATK gi mingda SC certificate piba thingba sina na local singa madi illegal immigrants sing changsilakpadagi ngakthok ngamgodoribani AKT gi mingda ST certificate launa bohanarakli basing kari karamba miyoi sing no haina khangdokpa mathok dai amadi AKT laktringai haibasi English ngani ga ahungi mamangda leiriba miyoi sing asi kari karamba tribe sing da yorambagi haiba thidokpigi tangai pataba lei hairi ST certificate pibada transparent laina kanglon chumna pina bohona biu haiba wapam thamnaduna miyoi dugi mathok tab document sing lokhodkadabani kanagomba mitop singna AKT gi mingda kukini haina masana saktak saduna ST oina bohona ba yaudabnati miyoi sing asigi cultural amadi ethnic background amata leitaba tribal sunataba na local amadi illegal immigrants singna ST oina ba AKT gi ming seasonary haiba wapam chirol sina pongdukli chirol sina hai ST gi certificate launabigi dama apply torakliba miyedu masagi oiba loan amadi culture leiba tribe la haina yengadabani Manipur schedule tribe list ki makhada miyedu kupthana yenglaba matungda ST certificate pigadabani karigom ST certificate asi section dana pangpi da pi ki pathoklabade national security amadi integrity da sound singna boirakan haba wapam thamnaduna langa na hiramasigi matang na lokhatpham dok thabak sing lokhat piu harakli handak ta thoki ba thawdo amagi matang na paladuna sirol sina hai Tamenglong district ki nungba subdivision gi subdivisional officer gi office ta Lamminthang khongsai ko mi mana Any Kuki trap ki mingda ST certificate pinabe apply torokhi amadi maki application adu reject tokhi application status yenglo da Manipur government ki e-district portal verify tawkhirami verify tawkhiba application number na 132025081129 ni haiba wapam thamlakli thadaugi leiribu tungan malup singna Any Kuki trap ki matangna 1970 dagi hoduna wapam kya phongdoktuna lakli haiba wapam phongdokladuna sirol sina hairi Any Kuki trap na singna rakliba sing thadaugi lup singna phongdoktuna lakli bani lenga ki mari leinaba singda thingthang kya de AKT gi machat sing khangaduna lakli ST certificate pai biaba miu ema haibasi kari karama machat sing mathau tabigi haibu lengakna nakhai singna takpiu aina palladuna Any Kuki trap ni haibani haibasi ngasina ST certificate pidibasi kari karama maramgi no haina ngapung phana khangan bamthoi miu ema ni ST certificate launa bigi da mohonarak pa kari karama thong sing sijinaduna lengakna verify tawge applicant adugi background karam ni yengmege amasung karama document sing mathau tabige bo wapam sirol thamlakli Bisnupur district ki lomi singna makhoi gi demand pithoknaba lengak ta aroiba matam tharakli September 5 English singani ga kunga manga phawgi manung da thabak to onthoktrabadi thangnaba numit gi akan makhongjang changsilagani May 3 English singani ga kunga homdoi digi tholakhiba lana mara moidana Bisnupur district ki lawpan yadri bulofam singi lapu singda pifam tokpa compassion pithokpiu kumja English singani ga kunga mari gi oina pifam tokpa compassion gi wanauri basing ju pithokpiba ga loidana mitei gi lofam singna koki singna law uhanbiganu amasum kumja English singani ga kunga humdoi crop compassion sing mathang thagi manga phawgi manung lengakna pithoraktrabadi thangnaba numitegi akan makhongjang changsilagani haina Moirang Kendra apun malami sinmi amadi nupi lupi secretary L Manglem na phongdokre wafam asi ngarang laumi lup asina sinduna Moirang Toren balai kai mandapta district asigi laumi singi mipam ama pangtoktuna khanaraba matungda magna laptokhibani El Manglem na makhatana hai laumi singna taliba dimana si Bisnupur gi hana DC oiramba madi madi lena balenga kiloi sang singa masum phamnaibe singdagi pithokpiu haiduna aiba sirol sukpisin balai khrabani adu bahauju paw thabak to onthorak tabana laumi sing bulai bak thiali
red zone area da lari ba mitai gi lopham khara security thamlabsu district asigi red zone area gi lopham ayamadi security na matik sana ngak sienda bana lau pan mangamthri Visnupur district ki khwaidi gi maru ai sinphamdi lau ubani lawishina lau uraga imung pubana ayamani maramasina district asigi red zone area gi lopham singbu matik zaba security na ngandar lawishina shirabu sanglabsu lau panana ba tharang toragani masida thulak apapati ki teksa lengak pairi bising na pugada bani hari Kokinar ko theory sing lantheng nabda laikhidraba athaw sing ahumlak suboina pension amadi electric power lum pikreri apunba khundrapum kendra tengbang lupna kokinar ko theory sing lantheng nabda laikhidraba khundrapum kendra gi manungda leiba athaw taragi imung manungi miyoi sing da ahumlak suboina pension amadi electric power lum ani piduna ikai khuna bodkhre Ngarangi Thauramadu the former chairman UNLF RK Megan Eli Sanayama Lubasigi advisor Amadi Isamgi Hanigi president Nongthoma Rajendra Allies Boy Manipur Khadi and Village Industry Board ki convener Haisnam Subhas Directorate of Trade and Commerce Industry ki Geology and Mining in charge Thongam Pulsan Yaki Ngarang yumnam kuno da pangtok ki thawra madura kendra asigi manungda leiba administrative committee gi jila parishad chairperson member sing amadi ahalaman singsu saruk yakhi thawra madur kokinar ko theory sing da lantheng nabda laikhidraba khundrakhom kendra ri athauba sing laimayum prem laishram rozen okram sanaton laishram prem hobizam shomen wangkhairakpam elison Thongam Devabrata Thangjam Lemba Musum Sagol Sem Loya Amadi Pukrambam Nikhil gi khwaidi gi nangnabe imung munung gi miyoi singda shell oina lupa listing ahung gi senpam pension oina piki masigi sumadakta athau bahobizam Sumen Kumar amasum nandaibam Rosen gi imung the electric power room anis pi duna ikai khuna botki Tharamadura Nongthomam Rajendra Allies boy na phongtokibada ngasi puksel saurab kendra sigi miyam punsin duna CM liba apun bokundrakpam kendra tengbang rupna angam bakhradang laikidra athau singi khwaidi gi naknaba imung manung gi miyoi singda pension oina mating pangli bisi miyamna laikidra gi imung manung gi lepli khundrakpam kendra gi miyamna laikidra athau singi damak Yamba yamdaba thidana thauramasi sinbani haikenasu pausuda makhatana phongdorakli tentakna sumna meyamna thamjaramge duga hausiki oinati meyam pausu matang solution jarage masu makhataba no update meyam puna ngamina saina channel sigi makedi gi meyang phamda makhatana thamjari makhataba no update meyam puna ngamina saina channel sigi makedi gi meyamna thamjari